Paosing yumpham oiba maroiba pau khara update tawjari Chahi kulumdoi chupna chatharakpa Indo-naga Peace Talk ke aroiba Tangkak Ngasi oiraba yai kumja sok lising amaga sampan marfudara taritagi khulai thoktuna Chahi kulumdoi rom chupna shanti gi lambi da lakhraba NSN aim amade India government ani gi naga Peace Talk ngasi aroiba tangkak oiraba yai haire agency ki pau amana hai matam khara wari saba lepluraba naga Peace Talk ngasi amukan nandakal ani gi marakta Delhi da wari saraba yai Haukiba mamang thagi Chechat Taraga Tarukta Naga Peace Talk ki interlocutor RN Rabina NSN IB General Secretary Muibhaga Wari Chenaba haibada khudongchadaba kharadagi nakal ani ki marakta wari saba adu yaithokibane adubo ngasi gi wari sagadoriba ashina Naga Peace Talk ki aroiba Loisin oiraba yai haina panari ngasi gi wari sanagadoriba ashida NSN IM ki maiketigi ais muibhana luchingduna amade Naga National Political Group yaura Naga ki lup taruk amasu yauraba yai loinana Assam Manipur amadi Arunachal Pradesh ki mihutchingju yauna wari saraba yai haina agency ki pau asina makha tari panba yai nedagi convener Hemanta Biswa Sharma nagarang mahaki tweet amada haikibada leibak sigi Home Minister Amit Shah na phone tawraktuna awang nongpo ki santi purakna bo hotna bagi wafam phongtorakhe ma hospital dal leirabasu miyam gi damak thabak tawba leptri haina thagalakhe amaromda NSN IM ki lusingbati asmuiba masage Anaba laina amana maram oiduna hojik Delhi da leiduna layeng chatharibane mahak haukiba thage chachat kunda Dimapur dagi Delhi da charter flight amada pukhibane atop pau amadana Uttar Pradesh da nupi gi Emungna Nupi Nupa Punna Hingna Mei Tharaga Hatkhre Chenaba Fakhre Uttar Pradesh ki Banda district ki khungkang amada masagi Chahi taraga mapan churabi nupi ama amasung mahakaloina banupa ama makhoi ani makpunna nupi dugi imungi miyosing na Mei Tharaga Hatkhre Mihat pa si sagai igai kumna ba manghale aibagi hat pa uigani singnai haina ngasi police na phongdokre thawdok asi district adugi mataun da area gi manung da leiba karja khungkang da leiba popon numit ki numidang waram da thokibani nupi adugi imungi miyoisingna nupa nupi ani aduna punna yamna naksinna ba phibam amada leiramba thengna khibani haina police na phongdorakle nupi gi imungi miyoising aduna makhoi ani adobo khangpok amagi manung da thong lon silaga thamki amasung Khangpok adu Mei Thaki aina Additional Superintendent of Police Madhyat Mahendra Pratap Singh hana haikhe makhoi ani mang adu kona aruba phibam da mafam dudugi hospital amada purakhe maduda masagi Chahi kulumdoi churba nupa Bolabi hospital aduda sikhi aduga Priyanka Kawi haiba haksang gi saruk cha da marfu hena saklebe nupi adude Kanpur da leiba atop facility amada refer tawrakhe adubo lambi da sikhre haina ASP aduna haikhe Nupi adugi imungi miyoy mapan gi matakta FIR ama thangatkre amasung makhoi gi manungdagi ahum Fakhre haina official aduna haikhe atai wat hawriba miyoying adu phana ba thabak laukhatkre forensic test cheng asi tawragani haina police ki senior official aduna haikhe margasi da terrorist na BJP ki sarpanch Kaptuna Hatlamle kha thangba Kashmir gi Kulgam district ta ngasi terrorist na BJP ki Luchingba amasung sarpanch Sajad Ahmad Khande nongmaina Kaptuna Hatlamle haina police na phongdokre Police officials in the Pongtok Pamatung in a Khande, Ngasi Ayu Kulgam district ki Kajigan area the labor mahaki manak the terrorist in Anapamapam the Ginowina Kaplam Kibane. Khande Kudak the Manak Napa the labor Anantanak district ki hospital Amada Pokotki Adubo, China Purakle Hana doctors in a Loktoki Aina officials in the Pongdorakle. Kulgam district Arif Ahmad Khan Kova BJP ki Panchayat member Amanongmaina Kaplam Kiba Pungni Punipan Padring Aida, Ngasi Totok Sitoki Bane, Khan Hauzik Hospital Amada Layengle. Official sing duna haike ngasi gi thawdok aduga mari lainana police na case ama laukhat paga loinana makhata na ticket pagi thabak chathari atopa thawdok amadana Sopian district ta militant sing na security force sing da nongmai kapsil lakhre adubo misimina di thokoutre police ki official amana haike ngarang Sopian district ki Sangalo bridge da duty ta duna leba security personnel sing da militant sing na nongmai kapsil laki adubo thawdok tu da misimina di yaukhide haina official duna phongtokle aroiba content sing asigi baroiba pau khara chi ba pau damjiri ba Manipur Local News YouTube channel amade Facebook page asidagi yangbiri ba punamak ko thaga chari loina na channel achina dum da kanera ba de subscribe like and share to ba kawi gunu punamak po amaka hanna thaga chari